News Meeting Tabi Kwai Punamapu, James Nasepomna Taram Oxabagaloina Ikognona Kurumzari. Nasi Ponkiba Pause Singdagi Moro Eba Paudam Lobirasi. Haukiba Punkun Maria Seda, Tokiba Todo Watoxing Ahanbada, Pona Pompause the Gilokachari. Security da Punkun Gamari Ngak Seliba, New Lambule the Yum Ahumbai Chakre. Ngasi numirang pung mapalom tarak pada matau karam na Amerika tay dagi horokiba maino kangdana New Lambule that lay yum Ahumbai Chakre. May adu kandana ba Manipur Fire Service ki fire tenders ting lakto na numirang ateng mafawa kan na hona ke. How kiba me thagi aho chayo lagi tholak kiba lamdam masigi irang namaram oiraga New Lambule that lay yum sing adu that lay ramba mioi yum thadok tu na sat kraba matung hari ba mafam asi Central Security Force sing na korak hang na say yung bagum lep tu na section na ngak sen na lay rakibani. Loina na area si that lady by yum sing adu palm daba tabok sing taudanaba haiduna maikai kayadagi sambal fawa kazin duna tingzin baga loina na pungkun gamari chup na senaduna lakliba mafam ni pawa sina pong na fam gi ahan ba headline oina fongli Afasfa tablak labadi CM na daita pugada bani Santa mamagi Congress lengak tak masamuk matam kui na Minister Fawo oidam labat Manipur gi Chief Minister ng kasi hiram kuning magta matam madugi government na tay na ba asidi nong taktatin sitla kamay da tay hay badumagni law and order ngak pak ngamdrabadi laybak nung sibasing da onsil loy da bani loy na lamdam asida karigumba Afasfa tablak labadi madugi daita CM na pugada bani hay na CPI gi Secretary KS Sar na fongdokre Pao sina puna fongi ani suba headline no fongle tang tara mari dagi hawraga Manipur dagi Mumbai fawa sat kadaba Congress ki campaign Bharat Joro ne yatra haina maming on kre ikoi dana pangthok kadawriba Lok Sabha mikal gi mangoina na tha si ki tara mari dagi Manipur dagi Mumbai fawa sat kadawriba Congress ki campaign ado Bharat Joro ne yatra haina maming on kre Hana Bharat ne yatra haina khangnaraba campaign asi tha si ki tara mari dagi hingsana sokalaba Manipur dagi hawraga state tara mari amasung district marfuga manga fauna chatlaba matung da Mumbai da losen gadabani pau sing asina pongna famgi maruoi ba pau ina fongli Makatarakpada Huelan Pau Pau Sedagi Lokochari. Moreda police ke hand person sing sanction kre DIG amana luching tuna koki militant sing aupo na longthok tuna thigedori haba paw sina ngasi Huelan Pau ge hambala maida headline tokdro fongni khwaidagi ikon kona mamang thagi kuntra amasung tha asigi anida koki militant sing na afaba makal gi khusukolai sing season aduna Moreda deploy tawriba police ki special commando personnel sing da attack tawrtuna Pune state force ki personnel mapal amasung BSF ki personnel ahum sogan kraba matungda border town asigi area da operate tawba koki militant sing aupo na longthok tuna thinabagi ahanba khongthangda ngasi More tamna police ki personnel sing puba bulletproof gari manga sangsin kre Manipur Balance ki commission da affidavit pisan bagi matam sangdokre lengang na phaspa amka na thamjelapagi threat topom thokte political party tara Manipur da thokleba kanglu masel gi irang gi matang da thijana ba home minister na June Mari da thokiba notification amagi matung ina Guwahati High Court ki hanagi chief justice Ajay Lambana chairperson oiba Commission of Inquiry Manipur Violence English inganiga kunhumdoi da kanagum miyoi singna makhoi gi oiba wafam warol natraga complaint Allegation na chingbasing affidavit oina pisan nabagi aroiba numit chaliba tha asigi kun mari fawba sangdokhan kri Assam da MR amadi IRB ki training leba wathok oirakadauri Manipur lengana pangthokiba recruitment sing da khankiba Manipur Rifles India Reserve Battalion gi apunba riflesmen English sing aniga tarani thoigi basic training Manipur Police Department na Assam da pangthoknaba thorang tawrupadagi masigi mayokta training yauragadaba candidate kharana pendaba phongdorpaga loinana karigumba MR amasung IRB ki training Assam da tawrabadi leba wathok oirakpa yabagi phibamda leire amadi Kakching gi relief camp kunthra nipanda miyoi lising mariga chahunga marifudaraga humdoi changjafam lauri May ahum dagi hawraklaga leptana Tharagliba Kanglu Masal gi tamthiraba lan asina sogalaba district singi manungda Kakching district ta ngarang fawda district asigi tongan ba mafam kunthraga nipanda relief camp sing leiribaga loinana camp sing asida changjafam loduna leirakliba nupi angang sing yauna punna miyoi lising mariga chahunga marifudara humdoini hairi Hariba pausing asina ngasi Huelan Pau pausigi maroiba pausing oina fongli Nasigi oinadi Mami TV gi khomjinjaba paw matang asida loijare makhataba paw gi namak midiang taduna leibiyu mayambu amuka hana kurumjari